ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯆꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯄꯣꯂꯣꯏꯗꯗꯤ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯏꯃꯥ ꯃꯍꯥꯛ ꯂꯩꯔꯝꯖꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯃꯥ ꯃꯍꯥꯛꯀꯤ ꯂꯃꯟꯗꯤ ꯃꯄꯣꯛ 8ꯂꯛ ꯄꯣꯛꯂꯕꯁꯨ ꯁꯤꯡꯉꯝꯂꯔꯣꯏ ꯍꯥꯏꯅꯔꯤꯕꯅꯤ ꯏꯃꯥꯅ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯧꯗꯥꯡ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨꯕꯨ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯄꯤꯔꯛꯏ ꯇꯣꯝꯄꯣꯛ ꯃꯊꯟꯇ ꯄꯣꯛꯏ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯃꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯏꯁꯥꯒꯤ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯁꯦꯝꯕꯤꯔꯒ ꯊꯝꯂꯕꯅꯤ ꯏꯃꯥ ꯍꯧꯒꯠꯂꯒꯦ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅꯕ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯄꯥꯕꯨꯡ ꯍꯪꯕꯤꯁꯦ ꯍꯦꯛꯇ ꯇꯧꯏꯅꯤ ꯂꯩꯌꯦ ꯄꯨꯈ꯭ꯔꯤꯗꯅꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯅꯥꯄꯤ ꯐꯥꯜꯂꯒ ꯊꯥꯕꯤꯔꯤꯌꯦ ꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯧꯒꯠꯈ꯭ꯔꯕꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯅ ꯁꯦꯝꯕꯤꯕ ꯑꯌꯨꯛꯇ ꯆꯥꯅꯕꯁꯤꯡꯗꯨ ꯆꯥꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥ ꯃꯅꯤꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯅꯅꯕ ꯐꯤꯗꯥ ꯑꯃ ꯂꯧꯔꯒ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯏꯆꯥ ꯅꯍꯥꯛꯁꯤ ꯏꯄꯥꯗꯤ ꯈꯔ ꯊꯨꯅ ꯆꯥꯎꯍꯟꯅꯤꯡꯉꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩꯁꯨꯅꯦ ꯌꯥꯝ ꯊꯨꯅ ꯆꯥꯎꯅꯤꯡꯉꯦꯕꯀꯣ ꯄꯥꯕꯨꯡꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯡꯅꯤꯡꯉꯦ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯕ ꯑꯩꯅ ꯆꯥꯎꯔꯗꯤ ꯄꯥꯕꯨꯡꯁꯤ ꯋꯥꯔꯔꯣꯏ ꯑꯩꯅ ꯂꯣꯏ ꯇꯧꯔꯅꯤ ꯀꯔꯤꯅꯣ ꯃꯃꯥ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯡꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯃꯄꯥꯒꯤ ꯈꯛ ꯄꯥꯡꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥ ꯅꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒꯅꯦ ꯏꯃꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯅꯦ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ ꯊꯕꯛ ꯑꯝꯇ ꯁꯨꯍꯜꯂꯣꯏ ꯃꯗꯨꯅꯤꯗꯅ ꯏꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯦꯟꯖꯔꯤꯕꯅꯤꯅꯦ ꯑꯣ ꯌꯥꯔꯦꯁꯦ ꯏꯆꯥ ꯅꯪ ꯅꯇꯣꯝꯇꯅꯤ ꯏꯆꯥꯅ ꯌꯦꯡꯁꯤꯟꯗꯅ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯟꯁꯥꯡꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒꯦ ꯉꯥ ꯌꯥꯏꯕꯁꯤꯒ ꯍꯣꯏ ꯑꯗꯣ ꯏꯆꯥꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯒꯦ ꯏꯆꯥ ꯇꯣꯝꯄꯣꯛ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯏꯃꯥꯅ ꯉꯔꯥꯡ ꯊꯣꯡꯕꯤꯕꯗꯣ ꯉꯥꯒ ꯍꯥꯞꯄꯗꯣ ꯑꯗꯨ ꯍꯥꯎꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯅꯤꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯃꯃꯥ ꯏꯆꯥꯅ ꯍꯥꯏꯁꯤ ꯊꯣꯡꯕꯤꯌꯨ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅ ꯆꯥꯅꯤꯡꯕꯕꯨ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯔꯨꯈꯤꯒꯦ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯕꯁꯦ ꯁꯦꯜꯁꯤ ꯀꯌా ꯐꯪꯗꯦ ꯑꯗꯨꯅ ꯂꯥꯡꯐꯩꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯕꯅ ꯁꯦꯟꯐꯝ ꯑꯃ ꯈꯪꯂꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯃꯥꯏꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯂꯩꯍꯧꯒꯅꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯁꯨ ꯂꯩ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯑꯃ ꯂꯩꯇꯕ ꯏꯃꯨꯡ ꯍꯥꯏꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯅꯪꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯤ ꯋꯥ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯅꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯦ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯏꯇꯩꯃ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏ ꯑꯩꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯛꯁꯤꯁꯦ ꯁꯤꯗ ꯁꯦꯜ ꯌꯥꯎꯕ ꯅꯪ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯝ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯍꯩꯗꯦ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯁꯦ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯅꯤꯡꯗꯦ ꯂꯩꯕꯥꯛ ꯂꯩ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯁꯨ ꯅꯣꯝꯂꯤꯕꯁꯦ ꯏꯆꯥꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯇꯦꯛ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯌꯨꯝ ꯄꯨꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯂꯥꯡꯐꯩꯗ ꯊꯕꯛꯁꯤ ꯁꯨꯔꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯗꯨꯅ ꯑꯩ ꯀꯔꯤꯅꯣ ꯁꯤꯗꯩꯁꯤꯗ ꯁꯦꯜ ꯊꯣꯛꯅꯅꯕ ꯇꯧꯔꯒꯦ ꯈꯜꯂꯤ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯆꯠꯄꯤꯔꯨꯔꯣ ꯑꯗꯣ ꯀꯅꯥ ꯆꯠꯄꯤꯗꯣꯏꯅꯣ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯆꯠꯄꯤꯗꯣꯏꯅꯣ ꯆꯠꯄꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯕ ꯑꯗꯒꯤ ꯃꯣꯏ ꯑꯍꯜ ꯈꯔꯒ ꯆꯠꯇꯧ
ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ, ꯍꯌꯦꯡ ꯅꯨꯃꯤꯠ ꯐꯔꯤꯉꯩꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯅꯔꯤ꯫ ꯍꯣꯏ, ꯑꯗꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯑꯥꯗ ꯆꯠꯂꯒ ꯊꯕꯛꯇꯣ ꯁꯣꯏꯗ ꯉꯥꯝꯗꯅ ꯁꯨꯕꯤꯌꯨ꯫ ꯑꯩ ꯑꯃꯗꯤ ꯏꯆꯥꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯍꯣꯏ ꯈꯪꯉꯤ ꯀꯩꯗꯧꯒꯤ ꯂꯩꯕꯥꯛ ꯂꯩ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯃꯥ ꯅꯆꯥꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨ ꯐꯔꯤꯁꯦ, ꯑꯩ ꯍꯌꯦꯡꯒꯤ ꯐꯤ ꯈꯔ ꯌꯣꯝꯁꯤꯟꯒꯦ꯫ ꯅꯪ ꯆꯥꯛ ꯏꯁꯤꯡꯗꯣ ꯇꯧꯔꯨ, ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯐꯤꯔꯣꯜꯁꯦ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯃꯥꯅ ꯄꯨꯈꯤꯅꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯃꯅꯤꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯕ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ? ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯂꯥꯛꯑꯅꯤ ꯏꯆꯥꯒꯤ ꯄꯥꯕꯨꯡꯗꯣ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯂꯩꯅꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯑꯅꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯒꯤ ꯉꯥꯃꯣꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤꯀꯣ? ꯂꯩꯔꯛꯇꯣꯏꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯍꯟꯅꯤꯡꯉꯤꯕꯣ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤ, ꯂꯣꯏꯈꯤ꯫ ꯅꯣꯡꯃ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤꯕ ꯃꯅꯤ ꯎ ꯌꯥꯟꯕꯗ ꯎꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯃꯅꯤꯒꯤ ꯃꯁꯥꯗ ꯅꯟꯁꯤꯟꯗꯨꯅ ꯃꯅꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯃꯅꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥ? ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯒꯠꯂꯣꯁꯦ꯫ ꯅꯪꯅ ꯍꯔꯥꯎ ꯆꯠꯈꯤꯕꯁꯦ ꯑꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤ ꯑꯣꯏꯅꯕ꯭ꯔꯣ? ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤꯅꯣ? ꯅꯪꯅ ꯏꯃꯥ ꯏꯆꯥꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯦ, ꯍꯧꯒꯠꯂꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯅꯪꯕꯨ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯅꯦ꯫ ꯅꯪ ꯏꯆꯥꯁꯤꯡ ꯀꯧꯔꯔꯣ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯁꯤꯡ ꯀꯧꯔꯔꯣ꯫ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯁꯦ, ꯇꯨ, ꯏꯆꯥꯅꯨꯄꯥ ꯂꯩ, ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯁꯦ, ꯅꯪ ꯑꯝꯇ ꯋꯥ ꯉꯥꯡꯂꯛꯑꯣ꯫ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯃꯣꯏ ꯄꯥꯕꯨꯡ, ꯁꯦ, ꯋꯥ ꯉꯥꯡꯂꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯀꯞꯄꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯄꯥꯕꯨꯡꯅ ꯈꯨꯝꯗ꯭ꯔꯤꯁꯦ? ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯥꯕꯨꯡꯅ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤ ꯍꯥꯏ꯫ ꯑꯩꯒꯤ ꯉꯥꯃꯣꯛ ꯀꯗꯥꯏꯅꯣ ꯄꯥꯕꯨꯡ? ꯄꯥꯕꯨꯡ ꯍꯧꯒꯠꯂꯣ꯫ ꯀꯩꯒꯤ ꯃꯤꯠ ꯑꯗꯨꯝ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯅꯣ? ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕꯨꯡ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯄ ꯑꯃꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯇꯩꯃꯁꯤꯡꯅ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯅꯤꯕꯨ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯧ ꯃꯉꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯋꯥꯏꯈꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯆꯦꯁꯤꯡꯅ ꯐꯥꯖꯤꯟꯕꯤꯗꯨꯅ ꯊꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯋꯥꯟꯊꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯅꯦ ꯃꯦꯝꯆꯥ, ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯊꯦꯡꯅꯕ꯭ꯔꯣ? ꯍꯩꯃ, ꯇꯣꯝꯄꯣꯛꯇꯤ ꯑꯩꯈꯣꯏꯗ ꯁꯥꯟꯅꯍꯧꯋꯤꯅꯦ ꯏꯁꯨ ꯅꯨꯄꯥꯁꯤꯡꯗꯨꯒ꯫ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯊꯤꯕ ꯊꯣꯔꯛꯏꯔꯣ? ꯍꯣꯏꯅꯦ, ꯑꯁꯤꯗ ꯉꯥꯡꯅꯕꯗꯅꯦ ꯑꯩꯁꯨ ꯋꯥꯔꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯒ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯈ꯭ꯔ ꯄꯣꯠꯅꯤ꯫ ꯅꯨꯄꯤꯅꯅꯦ ꯃꯗꯨ ꯇꯧꯅꯨ ꯍꯥꯏꯕꯗ ꯀꯣꯛ ꯇꯣꯛꯏꯗꯣ꯫
ꯅꯨꯄꯥꯁꯤꯗꯤ ꯃꯗꯨ ꯇꯧꯒꯅꯣ ꯍꯥꯏꯔꯨꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯇꯧꯕꯤꯅꯤ ꯂꯩꯕꯥꯛ ꯂꯩ ꯏꯕꯦꯝ ꯑꯗꯨꯅꯤꯅꯦ ꯃꯥꯅ ꯁꯦꯟꯅꯕꯗ ꯑꯩ ꯏꯃꯨꯡ ꯊꯕꯛꯀ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤꯅꯦ ꯑꯩꯁꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯀꯧꯔꯨꯔꯣ ꯏꯅꯦꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯛꯄꯅꯤ ꯍꯣꯏ ꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯁꯨ ꯀꯧꯔꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯅꯈꯣꯡ ꯅꯈꯨꯠꯀꯥꯁꯦ ꯃꯣꯠꯄꯗ ꯌꯦꯡꯉꯨ ꯁꯥꯟꯅꯕꯕꯨ ꯂꯩꯈꯣꯝꯗ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯣꯏꯅꯅꯦ ꯁꯥꯟꯅꯁꯦ ꯅꯥꯎꯔꯛꯄꯒꯤ ꯁꯥꯟꯅꯔꯤꯅꯦ ꯏꯃꯥ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯣꯏꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯁꯨ ꯁꯥꯟꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯩꯅꯤ ꯁꯤꯒꯨꯝꯕ ꯁꯥꯟꯅꯕꯁꯦꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯌꯦꯡꯈꯩ ꯇꯧꯔꯔꯣꯏꯒꯦ ꯑꯗꯨꯅꯤ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯃꯃꯥꯅ ꯉꯥꯡꯕꯗ ꯂꯝ ꯍꯦꯟꯕꯁꯦ ꯂꯥꯏꯅ ꯁꯥꯎꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏ ꯂꯥꯏꯅ ꯁꯥꯎꯗꯅꯕ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗꯦ ꯃꯇꯝ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯇ ꯃꯇꯝ ꯃꯥꯕꯨ ꯉꯥꯏꯖꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯐꯥꯔꯝꯃꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯀꯌꯥꯗ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯣꯛꯄꯤꯔꯛꯇꯨꯅ ꯂꯩꯔꯛꯏ ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗ ꯂꯩꯔꯝꯕꯅꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯏꯃꯥ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥꯅ ꯀꯧꯕꯁꯤꯕꯨ ꯅꯪꯕꯨ ꯐꯖꯅ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯃꯔꯝ ꯂꯩꯕꯒꯤꯅꯤꯅꯦ ꯌꯥꯔꯦ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯒ ꯂꯩꯔꯗꯝ ꯀꯩꯅꯣ ꯍꯥꯏꯗꯨ ꯋꯥꯗꯨ ꯀꯣꯛ ꯍꯥꯏꯔꯣ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯅꯥꯄꯤ ꯁꯣꯡꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯁꯤꯡꯁꯦ ꯁꯤꯔꯅꯤ ꯅꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯗꯤ ꯁꯤꯠ ꯅꯥꯟꯕꯅꯤ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯝꯇ ꯁꯦꯡꯗꯣꯛꯎ ꯉꯥꯁꯤꯡꯁꯤ ꯁꯤꯔꯕꯗꯤ ꯌꯥꯔꯔꯣꯏꯑꯕ ꯀꯗꯥꯏꯗꯩꯅꯣ ꯏꯃꯥ ꯑꯩ ꯇꯜꯂꯤ ꯀꯣꯟꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯁꯦꯡꯗꯣꯛꯀꯦ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ ꯅꯥꯄꯤ ꯁꯦꯡꯕ ꯀꯥꯏꯅ ꯉꯁꯤꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯃꯥꯅ ꯁꯦꯡꯗꯣꯛꯇ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯤ ꯈꯔ ꯅꯦꯛꯑꯣ ꯑꯗꯨꯒ ꯁꯦꯡꯗꯣꯛꯍꯜꯂꯨ ꯑꯩ ꯉꯝꯃꯣꯏꯕ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯩꯕꯥꯛ ꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯥꯅ ꯉꯥꯡ ꯁꯛꯂꯤꯕꯁꯦ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯕ꯭ꯔꯅꯦ ꯅꯣꯡꯃꯇ ꯃꯃꯥ ꯑꯩꯅ ꯋꯥ ꯍꯥꯏꯕꯗ ꯃꯥꯅ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯂꯩ ꯅꯣꯡꯊꯛꯇ ꯇꯞꯅ ꯌꯦꯡꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯣꯏ ꯄꯥꯕꯨꯡ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯏꯆꯥ ꯑꯁꯦ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯗꯤ ꯆꯠꯈ꯭ꯔꯦ ꯅꯪꯅꯗꯤ ꯎꯔꯝꯂꯔꯣꯏꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯇꯣꯝꯄꯣꯛ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯣꯝꯄꯣꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯐꯝ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯑꯗꯨꯋꯥꯏꯗ ꯐꯝꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯉꯥꯏꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯆꯍꯤ ꯑꯃ ꯐꯥꯔꯤꯕꯦꯝ ꯉꯥꯏꯖꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯥꯏꯅ ꯉꯁꯥꯏꯗꯩꯅꯦ ꯉꯥꯏꯔꯤꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯉꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯔꯝꯒꯗ꯭ꯔꯣ ꯅꯪꯅ ꯉꯥꯏꯗꯅ ꯅꯪꯒꯤ ꯂꯩꯀꯥꯏꯗꯁꯨ ꯅꯪꯕు ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯒ ꯉꯥꯏꯁꯨ ꯉꯥꯏꯍꯟ ꯏꯕꯦꯝꯃ ꯃꯤꯅꯨꯡꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯈꯔ ꯈꯥꯡꯕ ꯇꯥꯔꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯑꯩꯅ ꯉꯥꯏꯔꯝꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯖꯔꯒꯦ ꯑꯗꯨ ꯌꯥꯏ ꯏꯕꯥꯅꯤ ꯀꯩ ꯅꯨꯃꯤꯠꯇ ꯆꯦꯟꯁꯤ ꯍꯥꯏ ꯑꯩꯅ ꯆꯦꯜꯂꯁꯤ ꯂꯨꯍꯣꯡꯉꯁꯦꯅ ꯍꯥꯏꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯀꯩ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦꯕ ꯑꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯝ ꯂꯩꯇꯦ ꯏꯇꯣꯝꯇꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯂꯒ ꯑꯩꯈꯣꯏꯗ ꯂꯩꯔꯁꯦ ꯍꯥꯏꯕꯗ ꯅꯪ ꯌꯥꯕ꯭ꯔꯣ ꯌꯥꯏꯅꯣ ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯄꯣꯛꯂꯤꯕꯁꯦ ꯑꯩꯅ ꯅꯣꯏꯗ ꯂꯩꯔꯒ ꯏꯃꯥꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤ ꯄꯨꯟꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯃꯇꯣꯝꯇꯅꯤ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯈꯜꯂꯨꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯅꯠꯇꯕ ꯀꯅꯥꯅꯣꯝꯃꯒ ꯆꯦꯜꯂꯨ ꯂꯨꯍꯣꯡꯉꯨ ꯑꯩꯗꯤ ꯌꯥꯎꯏꯟꯕ ꯌꯥꯕ ꯅꯨꯄꯥ ꯌꯦꯡꯈꯤꯅꯤ ꯑꯁ ꯌꯥꯏꯅꯣ ꯅꯪꯗꯣ ꯃꯩ ꯍꯥꯏꯅꯨ ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯝꯇ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯅꯪ ꯌꯥꯕ ꯇꯥꯕ
ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯅꯪꯅ ꯍꯥꯏꯕꯁꯨ ꯌꯥꯅꯤ. ꯑꯣ ꯐꯔꯦ ꯑꯗꯨ ꯉꯁꯤ ꯆꯦꯜꯂꯦ ꯅꯪ ꯅꯁꯥꯅ ꯌꯥꯔꯦꯀꯣ? ꯌꯥꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯏꯅꯣ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ. ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯂꯩꯕꯥꯛꯂꯩ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯄꯨꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯑꯣꯏꯔꯕꯗꯤ ꯈꯟꯗꯨꯅ ꯑꯗꯨꯅ ꯃꯃꯧꯅ ꯊꯤꯟꯕꯗ ꯁꯦꯠ ꯆꯥꯅꯅꯕ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯀꯨꯏꯅ ꯂꯩꯇꯕꯤꯗ ꯊꯨꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯅꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ. ꯏꯃꯥꯅ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯕꯤꯔꯣ, ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ. ꯈꯔ ꯉꯟꯅ ꯊꯣꯡꯉꯨ, ꯊꯦꯡꯒꯅꯨꯀꯣ ꯏꯃꯥ. ꯍꯩꯃ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ? ꯈꯪꯗꯦꯗ ꯑꯩꯁꯨ ꯍꯪꯗꯦ. ꯃꯥꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥ. ꯑꯗꯨ ꯍꯪꯉꯤꯗꯨꯕꯨ ꯅꯥꯔꯤꯗꯨ ꯈꯪꯂꯒ ꯏꯃꯥꯅ ꯐꯍꯟꯒꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ, ꯋꯥ ꯌꯥꯝ ꯍꯪꯉꯤ. ꯆꯥꯛꯇꯨ ꯀꯣꯛ ꯊꯣꯡꯕꯤꯔꯨ. ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯂꯩꯕꯥꯛꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯂꯩꯕꯥꯛꯂꯩ ꯃꯍꯥꯛ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ. ꯏꯃꯥ, ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ. ꯊꯕꯛ ꯑꯝꯇ ꯁꯨꯍꯜꯂꯣꯏ. ꯅꯆꯥꯅ ꯄꯥꯈꯪ ꯐꯥꯔꯒ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯏꯃꯥꯕꯨ ꯊꯕꯛ ꯑꯝꯇ ꯇꯧꯍꯜꯂꯣꯏ. ꯅꯨꯄꯤꯗ ꯂꯣꯏ ꯇꯧꯍꯟꯗꯣꯏꯅꯤ. ꯂꯩꯕꯥꯛꯂꯩ ꯇꯣꯝꯄꯣꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯒ ꯃꯄꯤ ꯇꯥꯅ ꯀꯞꯆꯩ. ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯉꯜꯂꯨ ꯍꯥꯏꯔꯕꯅꯤನ ꯄꯟꯊꯗꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯕꯥꯛꯂꯩ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯆꯥꯛ ꯂꯣꯏꯔꯦ, ꯅꯪ ꯍꯥꯟꯅ ꯆꯥꯔꯨꯔꯣ ꯂꯥꯛꯑꯣ. ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯕꯅꯤꯅ. ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯄꯣꯛ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩꯒꯤ ꯆꯥꯛꯇꯨꯒ ꯍꯤꯌꯥꯏꯅꯨꯒꯤ ꯁꯔꯨꯛꯇꯨꯒ ꯄꯨꯈ꯭ꯔꯒꯦ, ꯀꯥꯗ ꯆꯥꯎꯔꯒꯦ. ꯍꯤꯌꯥꯏꯅꯨꯗ ꯍꯧꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ. ꯏꯃꯥꯗꯤ ꯁꯤꯗ ꯆꯥꯕꯤꯍꯧꯔꯣ. ꯄꯨꯔꯣ ꯄꯨꯔꯣ. ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯗꯤ ꯌꯥꯗ ꯌꯥꯏꯗ. ꯁꯦ ꯄꯨꯔꯣ. ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯀꯨꯞꯁꯤꯜꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯥꯛ ꯆꯥꯔꯝꯃꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯌꯦꯟꯁꯤꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯗꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ. ꯅꯣꯏ ꯅꯃꯥꯒꯤ ꯏꯟꯁꯥꯡ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯗꯤ ꯃꯤꯠꯅ ꯐꯥꯎ ꯌꯦꯡꯅꯤꯡꯗꯦ. ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯎꯕꯗꯣ ꯑꯗ ꯂꯩꯔꯛꯄꯅꯤ. ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯎꯔꯅꯨ. ꯁ꯭ꯋꯥꯏꯗ ꯊꯝꯂꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤ. ꯑꯗꯣ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯪꯅ ꯀꯩ ꯍꯥꯏꯕꯅꯣ? ꯀꯩ ꯋꯥꯔꯤꯅꯣ? ꯍꯤꯌꯥꯏꯅꯨ ꯇꯣꯝꯄꯣꯛꯇ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯁꯥꯎꯔꯤ ꯍꯥꯏꯔꯛꯏ. ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯂꯩꯔꯁꯦꯅ ꯍꯥꯏꯗꯣ? ꯀꯥꯎꯁꯤꯟꯅꯩꯗꯨ ꯀꯩꯒꯤꯅꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯑꯩ ꯌꯨꯝꯗ ꯀꯣꯛ ꯆꯠꯆꯈꯤꯁꯅꯤ. ꯅꯪ ꯅꯃꯥꯁꯤꯒ ꯂꯩꯖꯍꯧꯁꯅꯤꯕ. ꯑꯁ ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯟꯈꯤꯕꯁꯤꯅ. ꯅꯪ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯀꯨꯏꯗ꯭ꯔꯤ ꯇꯧꯕꯅꯤ. ꯊꯥ 2ꯗꯪ ꯐꯥꯈꯤꯁꯅꯨ, ꯑꯗꯨꯒ ꯆꯠꯁꯦꯕ. ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕ ꯀꯔꯤ ꯌꯥꯗ꯭ꯔꯒꯦ? ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯊꯥꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯊꯥꯔꯝꯃꯣꯏ. ꯑꯩꯅ ꯊꯥꯟꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯪꯅ ꯊꯥꯟꯕ ꯁꯥꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯐꯕ ꯅꯪ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯀꯩꯅꯣ. ꯅꯪꯅ ꯑꯩ ꯂꯧꯕꯤꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯂꯧꯔꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯅꯪ ꯋꯥꯍꯟꯒꯦ, ꯊꯕꯛ ꯁꯨꯍꯟꯒꯦꯅ ꯂꯧꯔꯛꯄ ꯅꯠꯇꯦ. ꯑꯗꯨ ꯐꯔꯦꯁꯦ, ꯆꯥꯛꯁꯨ ꯇꯣꯛꯂꯕꯅꯤꯅ ꯑꯩ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯑꯝꯃꯒꯦ, ꯑꯗꯨꯒ ꯊꯕꯛ ꯆꯠꯅꯕ. ꯅꯪ ꯇꯨꯝꯈꯤꯗꯣꯏꯔꯣ? ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯇꯨꯝꯃꯣ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯑꯗꯨ ꯐꯦꯡꯂꯝꯂꯒ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ. ꯃꯃꯥ ꯂꯩꯕꯥꯛꯂꯩꯗꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯔꯝꯗꯕ ꯃꯈꯩ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯊꯥ 3 ꯍꯦꯜꯂꯝꯃꯤ. ꯍꯤꯌꯥꯏꯅꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯝꯄꯣꯛ ꯃꯃꯥꯗ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯂꯩꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ. ꯏꯃꯥ, ꯑꯩꯁꯨ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯕꯤꯔꯨꯈꯤꯒꯦ. ꯃꯣꯏꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯃꯈꯣꯏꯗꯪ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛꯂꯩ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯅꯃꯥ ꯑꯩꯇꯅꯤ ꯂꯩꯍꯧꯗꯣꯏꯁꯤ. ꯑꯃꯔꯣꯝꯗꯗꯤ ꯏꯃꯧꯒꯤ ꯃꯄꯥꯝꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯩ. ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ. ꯑꯁ ꯏꯃꯥ, ꯑꯩꯁꯦ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯑꯣꯏꯈ꯭ꯔꯕꯅꯤ. ꯏꯃꯥꯒꯤ ꯅꯥꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯍꯤꯌꯥꯏꯅꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯁꯤꯗꯁꯨ ꯂꯩꯅꯤ, ꯑꯁꯣꯝꯗꯁꯨ ꯂꯩꯅꯤ. ꯄꯨꯟꯁꯤꯒꯤ ꯂꯩꯗꯧ ꯅꯠꯇꯦ, ꯃꯇꯝ ꯈꯔꯅꯤ. ꯏꯃꯥꯁꯨ ꯐꯃꯨꯡꯗ ꯄꯣꯝ ꯇꯨꯔꯒ ꯂꯩꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯀꯩ. ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯐꯔꯦ. ꯏꯁꯥꯅ ꯇꯨꯝꯅ ꯈꯜꯂꯕꯗꯤ ꯏꯃꯥ ꯊꯤꯡꯂꯔꯣꯏ.
ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯗ ꯏꯆꯥꯅꯅꯦ ꯏꯃꯥꯒꯤ ꯈꯟꯕ ꯋꯥꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯦ ꯏꯆꯥꯒ ꯏꯃꯧꯒ ꯏꯃꯧꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯌꯥꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯀꯦ ꯆꯠꯂꯣ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯇꯠꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯃꯃꯤꯗꯤ ꯃꯥꯅ ꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯇꯣꯝꯄꯣꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯇꯝꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯎꯗꯨ ꯇꯥꯕꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩ ꯃꯆꯤꯟꯗꯁꯨ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯆꯥꯎꯔꯦ ꯆꯥꯎꯕ ꯁꯔꯗ ꯐꯥꯔꯦ ꯌꯨꯝ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯑꯩꯕꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯇꯣꯝꯇ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯩ ꯀꯞꯄ ꯌꯥꯗꯦ ꯑꯩ ꯏꯆꯥꯒꯤꯗ ꯍꯣꯠꯅꯈꯤꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯇꯥꯕꯅꯤ ꯇꯧꯖꯔꯁꯅꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩ ꯊꯤꯡꯂꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯂꯩꯕꯒꯤ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯃꯍꯥꯛ ꯈꯛꯇꯃꯛ ꯂꯩꯍꯧꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯁꯤꯗ ꯆꯪꯍꯟꯕ ꯐꯥꯎ ꯄꯥꯝꯂꯝꯗꯦ ꯅꯣꯡꯃ ꯂꯩꯕꯥꯛ ꯂꯩ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕꯤꯁꯤꯡꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯀꯩꯊꯦꯜ ꯌꯧꯔꯒ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯈꯔꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯩꯀꯥꯏꯗꯒꯤ ꯁꯥꯈꯤ ꯀꯧꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯩꯕꯥꯛ ꯂꯩ ꯏꯟꯁꯥꯡ ꯈꯔꯗꯨ ꯄꯤ ꯁꯥꯈꯤꯅ ꯂꯩꯕꯥꯛ ꯂꯩꯗ ꯋꯥ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯃꯌꯥꯝ ꯊꯨꯔꯕ꯭ꯔꯣ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯀꯣ ꯂꯥꯎꯅꯦ ꯂꯩꯕꯥꯛ ꯂꯩ ꯁꯥꯈꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯥꯁꯨ ꯁꯥꯈꯤꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯌꯨꯝꯗꯨꯗ ꯅꯇꯣꯝꯇ ꯁꯥꯈꯤꯌꯥ ꯀꯩꯅꯣ ꯍꯥꯏꯒꯗꯕꯁꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯄꯥꯕꯨꯡꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯃꯇꯝꯗꯨꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯔꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯌꯥꯎꯪ ꯏꯟꯗꯨꯅ ꯂꯩꯈꯤꯅꯦ ꯅꯨꯄꯤꯗꯨꯁꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯁꯥꯈꯤꯌꯥ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯅꯪ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯗꯨꯕꯨꯅꯤ ꯁꯥꯈꯤꯌꯥ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯁꯦ ꯃꯃꯥ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯂꯩꯕꯥꯛ ꯂꯩ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯀꯞꯂꯤ ꯂꯩꯕꯥꯛ ꯂꯩ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯅ ꯏꯆꯥ ꯇꯣꯝꯄꯣꯛꯄꯨ ꯌꯣꯛꯆꯕꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨꯅꯤ ꯁꯥꯈꯤ ꯃꯇꯝ ꯑꯃꯗ ꯏꯆꯥ ꯅꯨꯄꯥꯅ ꯄꯤꯛꯂꯤꯉꯩ ꯃꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯉꯩ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯕ ꯆꯦꯡꯐꯨꯗ ꯌꯥꯎꯔꯝꯕ ꯆꯦꯡ ꯈꯨꯌꯥ ꯑꯃꯗꯣ ꯃꯗꯨꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯃꯍꯥꯛꯀꯤ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯕ ꯀꯌꯥ ꯌꯥꯗ ꯄꯨꯛꯀꯗꯕ ꯄꯣꯠ ꯐꯥꯎꯕ ꯏꯆꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯇꯝꯈꯤ ꯑꯗꯨꯕꯨ ꯁꯥꯈꯤ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯥꯈꯤ ꯑꯩ ꯁꯤꯅꯤꯡꯂꯦ ꯀꯩꯗꯧꯔꯨꯅꯤ ꯍꯤꯡꯂꯨꯔꯒ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯝꯅꯅꯦ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯂꯩꯕꯥꯛ ꯂꯩ ꯁꯥꯈꯤ ꯃꯁꯤ ꯍꯥꯏꯅꯔꯔꯣꯏꯁꯤꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯄꯦꯟꯕ ꯄꯣꯛꯂꯕꯗꯤ ꯃꯃꯥ ꯑꯩꯅꯁꯨ ꯄꯦꯟꯖꯔꯦ ꯏꯆꯥꯅ ꯋꯥꯕꯗꯤ ꯃꯃꯥꯒꯤ ꯏꯃꯤꯠꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯏꯆꯥꯅ ꯍꯔꯥꯎꯖꯕ ꯃꯥꯅ ꯃꯅꯤꯡ ꯊꯨꯡꯕꯒꯤ ꯄꯦꯟꯖꯕꯗꯣ ꯃꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯒꯦ ꯁꯥꯈꯤ ꯂꯩꯕꯥꯛ ꯂꯩ ꯁꯥꯈꯤ ꯐꯔꯦ ꯅꯪꯁꯨ ꯄꯣꯠ ꯌꯣꯜꯍꯧꯀꯣ ꯑꯗꯣ ꯏꯟꯁꯥꯡꯁꯦ ꯅꯪꯅ ꯌꯣꯜꯂꯒ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯇꯩꯗꯤ ꯁꯦꯜ ꯍꯥꯟꯅ ꯄꯤꯔꯛꯑꯦ ꯅꯪꯒꯤꯗꯤ ꯅꯛꯅꯕꯅꯤꯅ ꯀꯣꯟꯅ ꯍꯦꯛ ꯄꯤꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯨ ꯂꯩꯕꯥꯛ ꯂꯩ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯣꯏꯅ ꯌꯣꯟꯕꯤꯔꯒꯦ ꯅꯪ ꯄꯤꯕ ꯂꯥꯛꯑꯅꯨ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯔꯛꯄꯗ ꯄꯨꯕꯤꯈ꯭ꯔꯒꯦ ꯑꯇꯩꯗꯒꯤ ꯄꯤꯔꯨꯔꯅꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯍꯣꯏ
ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯥꯈꯤ ꯂꯩꯕꯥꯛ ꯂꯩꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯍꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯅ ꯆꯥꯎꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦꯅꯦꯁꯦ꯫ ꯅꯨꯄꯤ ꯃꯄꯥꯝꯅ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯕ ꯉꯝꯃꯤ ꯍꯥꯏꯕ ꯃꯃꯥ ꯃꯇꯣꯝꯇ ꯊꯅꯝꯂꯒ ꯃꯥꯅꯦ ꯃꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯅ ꯂꯩꯅꯤꯀꯣ ꯃꯥ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯁꯥꯈꯤ ꯃꯆꯤꯟꯗ ꯁꯣꯟꯅ ꯁꯣꯟꯅ ꯄꯣꯠ ꯆꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯣꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯏꯅꯣ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯅ ꯅꯣꯏꯗ ꯂꯩ ꯐꯅ ꯀꯨꯏꯔꯦ ꯂꯩꯔꯤꯁꯦ, ꯑꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯔꯨꯁꯤ꯫ ꯏꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕꯁꯨ ꯆꯠꯇꯦ, ꯌꯨꯝꯗꯨꯗ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯅꯪ ꯑꯩꯅ ꯂꯨꯕ꯭ꯔꯥ ꯅꯃꯥꯅ ꯂꯨꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯍꯦꯜꯂꯦ ꯁꯤꯅꯦꯕ? ꯐꯔꯦ ꯐꯔꯦ, ꯑꯩ ꯌꯨꯝꯁꯤ ꯂꯩꯍꯧꯔꯒꯦ, ꯅꯪ ꯆꯠꯂꯨ, ꯅꯃꯥꯗꯨꯒ ꯂꯩꯔꯨꯔꯣ, ꯑꯩꯗꯤ ꯅꯣꯏꯗ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯈꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯂꯔꯣꯏ, ꯅꯪ ꯑꯣꯏꯅ ꯆꯠꯂꯣ, ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ꯫ ꯌꯥꯏꯅꯣ, ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ, ꯀꯃꯥꯏ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ? ꯑꯩꯕꯨ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣꯕ? ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ, ꯏꯃꯥꯗꯤꯅꯦ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ, ꯄꯥꯕꯨꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯊꯧꯅꯥ ꯐꯕꯤꯅꯤ, ꯃꯇꯣꯝꯇ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯂꯝꯅꯤ, ꯈꯔ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦꯅ ꯌꯦꯡꯕ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯁꯦ ꯍꯦꯛꯇ ꯁꯨꯝꯕ, ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯅꯪꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕ ꯉꯝꯗꯕ꯫ ꯌꯥꯏꯅꯣ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨꯗ ꯀꯦꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯇꯣꯝꯄꯣꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯈꯪꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯥ ꯇꯣꯝꯄꯣꯛꯇ ꯂꯩꯖꯔꯛꯏꯁꯦ? ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯀꯌꯥꯗꯨꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯇꯥ ꯇꯣꯝꯄꯣꯛꯅ ꯃꯍꯦꯜꯂꯦ ꯈꯟꯅ ꯅꯇꯨꯡ ꯏꯟꯖꯔꯛꯂꯕꯅꯤ ꯀꯩꯅꯣ꯫ ꯑꯁꯦꯡꯕꯩꯔꯣ? ꯃꯥꯅꯤ ꯀꯩꯅꯣ, ꯍꯥꯏꯖꯅꯕꯒ ꯃꯥꯜꯂꯨꯔꯕ? ꯃꯥꯟꯗꯦꯗ, ꯁꯨꯝ ꯅꯪꯒꯤ ꯋꯥꯍꯩꯕꯨ ꯇꯥꯅꯤꯡꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯈꯔ ꯁꯦꯡꯗꯣꯛꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤ ꯅꯥꯄꯤ ꯁꯣꯛꯑꯦ, ꯑꯁꯤꯒ ꯁꯦꯡꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ, ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯥꯎꯍꯜꯂꯨꯀꯣ꯫ ꯍꯣꯏ, ꯑꯩ ꯑꯗꯨꯝ ꯍꯥꯕ ꯌꯥꯅꯕ ꯇꯧꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯅꯣ ꯇꯣꯝꯄꯣꯛꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯌꯨꯝꯗ ꯆꯠꯄ ꯀꯥꯏꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ, ꯃꯃꯥꯅꯤꯅ ꯁꯛꯇꯥꯗꯨꯒ ꯏꯅꯦꯝꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯣꯏꯊꯦꯝ ꯋꯥꯍꯩꯗ ꯄꯪꯊꯔꯤꯕ ꯅꯨꯄꯥ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯋꯥꯍꯩꯗ ꯅꯌꯨꯝꯒꯤ ꯅꯃꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯦ, ꯍꯤꯌꯥꯏꯅꯣꯏꯅ ꯇꯧꯕꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯣ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯊꯕꯛꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯂꯩꯖꯔꯕꯅꯤꯅ ꯃꯈꯣꯡ ꯌꯥꯡꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛꯂꯩ ꯃꯊꯟꯇꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯂꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯣꯡꯁꯤꯁꯨ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯈꯣꯡꯕꯗ ꯈꯔ ꯊꯨꯅꯅꯕ ꯁꯧꯒ꯭ꯔꯤꯁꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯂꯩꯕꯥꯛꯂꯩ ꯁꯧꯒ꯭ꯔꯤꯗꯨ ꯃꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯂꯩꯕꯥꯛꯂꯩ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯤꯡꯂꯤꯉꯩ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯕꯥꯛꯂꯩ, ꯑꯩꯗꯤ ꯅꯪꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯅꯪꯅ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯂꯒ ꯄꯥꯛꯅꯝ ꯑꯃꯒ ꯅꯝꯕꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ, ꯃꯗꯨꯅꯅꯦ ꯆꯞ ꯆꯥꯔꯦ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯄꯥꯝꯖꯕꯒꯤꯅꯤ, ꯑꯗꯣ ꯑꯩꯅ ꯊꯣꯡꯕꯁꯦ ꯑꯁꯦꯡꯕꯒꯤ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯎꯏ, ꯅꯪꯅꯕꯨ ꯊꯣꯡꯂꯕ ꯑꯩꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏ꯫ ꯍꯌꯦꯡ ꯅꯪ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯒ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯄꯥꯈꯪ ꯐꯥꯔꯒ ꯅꯨꯄꯤꯒ ꯊꯤꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯧ ꯑꯗꯣ ꯅꯪꯗꯧꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯍꯩꯇ꯭ꯔꯁꯨ ꯀꯔꯤꯅꯣ ꯃꯅꯦꯝꯃꯩꯅ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯁ ꯃꯅꯦꯝꯒ ꯍꯥꯏꯀꯣ, ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡꯁꯤꯃ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀꯞꯄꯤ꯫ ꯃꯇꯣꯝꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪ ꯂꯩꯇ꯭ꯔꯕꯗ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯤ꯫ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯅꯪ ꯑꯩꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯔꯩꯕ ꯈꯔꯗ ꯅꯪ ꯑꯩ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯗꯣ ꯃꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯋꯥꯈꯜꯗ ꯈꯟꯕ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯪꯗꯤ ꯂꯩꯔꯩꯄꯥꯛꯇꯒꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯑꯩꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯖꯒꯦꯀꯣ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫
ꯂꯩꯕꯥꯛꯂꯩ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯝꯃꯤ꯫ ꯅꯣꯡꯃꯗ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯗꯦ꯫ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯍꯤꯌꯥꯏꯅꯨꯅ ꯊꯦꯝꯖꯤꯟꯗꯨꯅ ꯆꯠꯍꯜꯂꯝꯗꯦ꯫ ꯂꯩꯕꯥꯛꯂꯩꯁꯨ ꯃꯁꯥꯕꯨ ꯎꯅꯤꯡꯂꯕꯁꯨ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯈꯨꯜ ꯑꯅꯤ ꯂꯥꯜꯂꯒ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯂꯩꯗꯤ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗꯨꯗ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯣꯡꯒꯥꯎꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯂꯥꯛꯇꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛꯂꯩ ꯏꯪꯈꯣꯜ ꯁꯨꯔꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯁꯥꯈꯤ ꯑꯗꯨ ꯃꯥꯒꯤ ꯏꯟꯁꯥꯡ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯂꯩꯕꯥꯛꯂꯩꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛꯂꯩꯕꯨ ꯀꯧꯔꯛꯏ꯫ ꯂꯩꯕꯥꯛꯂꯩ ꯁꯤ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯥꯈꯤꯗꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯏꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯂꯩꯕꯥꯛꯂꯩꯒꯤ ꯂꯋꯥꯏ ꯑꯗꯨꯗ ꯏꯁꯤꯡꯗꯨ ꯊꯥꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯎꯕꯗꯨꯗ ꯁꯥꯈꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛꯂꯩ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯑꯁ ꯅꯪꯕꯨ ꯅꯁꯥꯁꯤ ꯅꯥꯌꯥ ꯌꯥꯝ ꯀꯪꯁꯤꯜꯂꯤ꯫ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯕꯨ? ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯂꯩꯕꯥꯛꯂꯩ ꯁꯥꯈꯤꯅ ꯍꯥꯏꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯂꯩꯕꯥꯛꯂꯩꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯁꯥꯈꯤ, ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤꯁꯦ ꯈꯔꯗ ꯐꯣꯏꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯁꯨ ꯈꯔ ꯐꯨꯛꯀꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯛꯁꯤ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯉꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯪ ꯂꯥꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯁꯥꯈꯤ꯫ ꯌꯥꯔꯦꯁꯦ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯃꯨꯡꯗ ꯆꯪꯁꯤꯁꯦ꯫ ꯅꯁꯥꯗꯣ ꯀꯌꯥ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯐꯨꯛꯂꯒ ꯄꯨꯈꯤꯕ ꯌꯥꯕꯁꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯖꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥ ꯈꯛꯇꯃꯛ ꯋꯥꯖꯗ꯭ꯔꯗꯣ? ꯀꯔꯤꯝꯇ ꯇꯧꯗꯦꯗ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ꯫ ꯅꯪꯅ ꯑꯗꯨꯝ ꯄꯨꯖꯕ ꯌꯥꯔꯗ꯭ꯔꯣ? ꯁꯤꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯗꯣ ꯅꯪ ꯍꯥꯟꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯌꯥꯅꯤꯗ ꯑꯩ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ꯫ ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯅꯤꯗ꯫ ꯅꯪꯒꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯖꯔꯨꯔꯣ꯫ ꯂꯩꯕꯥꯛꯂꯩ ꯅꯪꯕꯨ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯅꯤꯌꯦ꯫ ꯅꯪ ꯅꯣꯏꯅ ꯋꯥꯕꯤꯔꯦ꯫ ꯑꯩ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ꯫ ꯅꯪ ꯍꯪꯒꯥꯝꯗꯣ ꯐꯨꯛꯂꯣꯀꯣ ꯁꯥꯈꯤ꯫ ꯍꯣꯏ ꯆꯪꯉꯨ ꯑꯩ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩ ꯏꯃꯨꯡꯗ ꯉꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯆꯪꯈꯤꯕꯗꯨ ꯁꯥꯈꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯣꯝꯇꯁꯨ ꯍꯩꯖꯩ꯫ ꯂꯩꯕꯥꯛꯂꯩ ꯏꯕꯦꯝꯃ, ꯅꯪꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯝꯇ ꯍꯦꯛ ꯐꯪꯖꯗꯦꯗ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯐꯠꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯦꯡ ꯏꯟꯅꯤꯗꯣꯅ ꯏꯟꯈ꯭ꯔꯤꯕꯅꯤꯅꯦꯁꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯥꯃꯛꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯃꯃꯥꯁꯦ ꯅꯣꯡꯃꯇ ꯏꯃꯥ ꯅꯪ ꯀꯝꯗꯧꯔꯤ, ꯀꯔꯃꯥꯏ ꯇꯧꯔꯤꯗꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯔꯣꯕ꯫ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯃꯥꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯥꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯐꯨꯛꯀꯗꯕ ꯍꯪꯒꯥꯝ ꯑꯗꯨ ꯐꯨꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯔꯗꯨꯅ ꯁꯥꯈꯤ ꯂꯩꯕꯥꯛꯂꯩꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛꯂꯩ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯂꯣꯏꯈꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯥꯅ ꯋꯥꯟꯊꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯌꯨꯝꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯣꯝꯇ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛꯂꯩ ꯃꯁꯥ ꯃꯇꯣꯝꯇꯅ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯂꯩꯀꯥꯏꯗꯨꯒꯤ ꯄꯣꯠꯐꯝ ꯑꯃꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯁꯅꯔꯩ, ꯉꯥꯟꯕꯤꯌꯥ, ꯑꯩꯗꯤꯅꯦ ꯂꯩꯕꯥꯛꯂꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯗ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯉꯟꯅ ꯍꯦꯛ ꯆꯠꯈ꯭ꯔꯦꯗꯣ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯕꯨ ꯊꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯍꯣꯏꯅꯦ ꯇꯔꯨꯕꯤ, ꯏꯆꯦ ꯂꯩꯕꯥꯛꯂꯩꯗꯣ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯅ ꯂꯩ ꯍꯥꯏꯌꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯑꯩ ꯆꯠꯂꯨꯏꯌꯦ꯫ ꯑꯗꯨꯗꯗꯤ ꯈꯔ ꯐꯔꯦꯅ ꯂꯩꯍꯧꯋꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅꯤ ꯅꯣꯏꯕꯣ꯫ ꯉꯥꯟꯕꯤꯅ ꯏꯆꯦ ꯂꯩꯕꯥꯛꯂꯩꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯁꯦ꯫ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯕꯨꯡꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯃꯃꯥ ꯑꯁꯤꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯑꯐꯪ ꯁꯨꯗꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯈꯤꯅꯦ꯫ ꯃꯃꯥ ꯑꯁꯤꯕꯨ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤ꯫ ꯃꯥꯅꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯃꯥ ꯍꯥꯏꯕꯗꯣ ꯃꯃꯤꯠꯇ ꯎꯕ ꯐꯪꯂꯣꯏ꯫ ꯃꯃꯥꯒꯤ ꯂꯃꯟꯁꯨ ꯁꯤꯡꯕ ꯉꯝꯂꯣꯏꯀꯣ ꯃꯥ꯫ ꯁꯅꯥꯔꯩꯅ ꯃꯗꯨꯅꯤ ꯏꯆꯦ, ꯃꯧꯗꯨꯗ ꯇꯥꯏꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗ ꯃꯥꯅ ꯀꯠꯊꯣꯛꯀꯗꯕꯅꯤ, ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕ ꯉꯝꯃꯤꯅꯦ ꯃꯥ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ
ꯏꯆꯦ ꯂꯩꯕꯥꯛꯂꯩꯒꯤ ꯈꯟꯕꯗ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯒꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤ. ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯕꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯪꯕ ꯂꯥꯛꯇꯦ. ꯀꯔꯤꯒꯨꯝꯕ ꯃꯃꯥꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯕ ꯑꯣꯏꯁꯅꯨ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ. ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ. ꯅꯣꯡꯃꯗꯤ ꯂꯩꯕꯥꯛꯂꯩ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯦꯟꯖꯤꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨ ꯌꯨꯝꯊꯪꯅꯕ ꯃꯆꯦꯁꯤꯡ ꯆꯠꯊꯣꯛꯅꯈꯤꯕ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ. ꯂꯩꯕꯥꯛꯂꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯝꯗꯦ. ꯂꯩꯕꯥꯛꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯑꯩꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂ ꯃꯥꯜꯂꯦ ꯃꯣꯏ ꯄꯥꯕꯨꯡ. ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯄꯨꯔꯣꯏꯕꯕꯨ ꯎꯔꯛꯏ. ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯆꯠꯂꯁꯤ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ. ꯂꯩꯕꯥꯛꯂꯩ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ. ꯃꯣꯏ ꯄꯥꯕꯨꯡ, ꯃꯇꯝ ꯀꯨꯏꯅ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯦ. ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯨ ꯃꯣꯏ ꯄꯥꯕꯨꯡ. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯑꯁꯨꯛ ꯋꯥꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯍꯤꯡꯕ ꯀꯤꯔꯦ. ꯑꯁꯨꯝꯅ ꯍꯤꯡꯂꯛꯀꯅꯤ ꯊꯥꯖꯔꯨꯗꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ. ꯑꯗꯣ ꯅꯪ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯃꯣꯏ ꯄꯥꯕꯨꯡ, ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ. ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ. ꯏꯆꯥꯅꯨꯄꯥꯕꯨ ꯑꯩꯅ ꯋꯥꯔꯛꯇꯦ ꯍꯥꯏꯗꯅ. ꯂꯩꯕꯥꯛꯂꯩ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯒ ꯈꯥꯝꯕ ꯌꯥꯗ ꯀꯞꯇꯨꯅ ꯂꯩ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯄꯨꯔꯣꯏꯕ ꯃꯅꯤꯅ ꯀꯞꯀꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯂꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ. ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯈꯨꯠ ꯑꯗු ꯇꯞꯅ ꯄꯥꯏꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯕꯒꯨം ꯇꯧꯔꯛꯏ. ꯂꯩꯕꯥꯛꯂꯩꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯤꯔꯛꯏ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯩꯕꯥꯛꯂꯩ ꯁꯣꯔ ꯍꯣꯟꯕ ꯍꯦꯟꯅ ꯉꯝꯂꯝꯗꯦ. ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯒꯦ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯤ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯕꯥꯛꯂꯩ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ. ꯂꯩꯕꯥꯛꯂꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯏꯕꯦꯝꯆꯥ ꯑꯗꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ. ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯂꯩꯕꯥꯛꯂꯩꯕꯨ ꯀꯧꯔꯒ ꯆꯪꯂꯛꯏ. ꯏꯅꯥꯎ, ꯍꯣꯏ ꯏꯅꯥꯎ. ꯕꯦꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯆꯪꯂꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯗ ꯂꯩꯕꯥꯛꯂꯩꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯅꯥꯎꯅꯨꯄꯤ ꯂꯩꯕꯥꯛꯂꯩꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ. ꯃꯥꯅ ꯑꯗꯨꯝꯅ ꯀꯞ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯏ. ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯩꯕꯥꯛꯂꯩ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯅ ꯃꯆꯥꯅꯨꯄꯥꯗꯨ ꯈꯪꯍꯜꯂꯝꯁꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯃ ꯆꯠꯇꯨꯅ ꯇꯣꯝꯄꯣꯛꯇ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯄꯟꯊꯕ ꯇꯧꯗꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ. ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ. ꯇꯣꯝꯄꯣꯛ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯥꯅ ꯆꯥꯎꯔꯒ ꯃꯃꯥꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯪ ꯅꯆꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ. ꯏꯃꯥ, ꯅꯆꯥ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯜꯂꯤ. ꯅꯆꯥꯕꯨꯃꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯇꯣꯝꯄꯣꯛꯅ ꯀꯞꯂꯤꯕꯗꯣ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ. ꯇꯣꯝꯄꯣꯛ ꯃꯈꯥ ꯇꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗ ꯏꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯔꯤ. ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯠꯇꯕ ꯋꯥꯅꯤ ꯈꯜꯂꯨ. ꯅꯆꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ. ꯍꯧꯒꯠꯂꯨꯁꯤ. ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ. ꯏꯃꯥ, ꯅꯪꯅ ꯋꯥꯔꯧꯗꯨꯅ ꯈꯨꯝꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯏꯃꯥ, ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯈꯨꯝ. ꯑꯗꯨꯕꯨ ꯏꯃꯥ, ꯃꯄꯣꯛꯁꯤꯃꯒꯤ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟꯗꯤ ꯅꯆꯥ ꯇꯣꯝꯄꯣꯛ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏꯌꯦ ꯏꯃꯥ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ. ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯌꯥꯏꯃꯁꯨ ꯂꯥꯛꯂꯝꯃꯤ. ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯒ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯝꯄꯣꯛꯄꯨ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯔꯝꯗꯤ ꯃꯃꯥꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯇꯁꯨ ꯍꯪꯂꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯄꯣꯛꯄꯨ ꯌꯥꯔꯝꯗꯦ. ꯇꯣꯝꯄꯣꯛ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ. ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫